Force KG Tara Kaktang Sijanabio. Sijanabio. Vita Force. Phangpham Nanau Agro Agency Wangjing Bazaar. Loinana SK Lerak SBI Bank Manak Wangjing. Taning bata horo, tahu gabata horo, khano gabata horo. Ngai hak tang nungai thusi SMS is a program. Diamond FM Radio. Ahan bamagtada thorom tabiriba singbu Nirmala Thangjam amadi Pusparani Laishromanina khurumjari ngasi muk ngasimuk puduna laksari adomna SBS ki khotangda khanbi kiba isei amadi aikhoi ki wahang thauram masida sijinajariba mobile number amuk tang ningsingjagi 7630944377 amuk tangana 7630944377 hairiba number asida aikhoina hangjagadoribo hangasigi achumba paukhum pibiraknaba nolongna ningsingjari ngasigi ahan ba isay lokat piyo puspa ngasigi laibak faraba ahan ba isay asi jarang pat mamang laikay degi kaysam tampak laymana khanbirak pa isay ni khanbirak libi isay asi chale doi di film degi Sunita Nepramgi Khonjelda film sigi title song asi tajiningi haduna khanbirai Loinana Diamond Radio Taminariba Pumna Makai Sayasi Tamina Zage Hanasu Habirai. Ngasigi ahan ba wahang laukat jage Pitribida kwai dagi yamna yang na pai bangamba usik adu karamba ucik no wahang asi amuk tangga na ningsing jage Pitribida kwai dagi yamna yang na pai bangamba ucik adu karamba ucik no Wahang asigi achumba paukum 7630944377 hariba number asida achumba paukum pibiraknaba nolungna ningsingjari Wahang asiga loinana ngasigi ahan boyna lokachariba adomna pamna khanbirakliba chatle doi di film dagi mangkhol mani mongsabagi mayekta sagol sem tijendrana sairangba film sigi title songi saisaklibi Sunita Hane from Taminasi Sungang dana mai rishe
ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯂꯨꯗꯦ ꯄꯥꯜꯂꯔꯒ ꯐꯪꯂꯔꯦ ꯃꯩꯆꯥꯛꯁꯦ ꯃꯁꯤꯒꯤꯗꯃꯛꯂ ꯅꯤꯡꯖꯔꯨꯕ ꯑꯩꯅ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯞꯆꯔꯤꯕ ꯁꯤꯟꯊꯔꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯦ ꯈꯪꯂꯤꯔꯣꯏ ꯅꯪꯅꯗꯤ ꯅꯤꯄꯥ ꯑꯣꯏꯕ ꯆꯠꯂꯦꯗꯣ ꯑꯩꯗꯤ ꯊꯃꯣꯏꯅꯨꯡꯗ ꯃꯩꯒꯤ ꯆꯤꯡꯄꯨꯗꯨꯅ ꯅꯍꯥꯛꯀꯤ ꯌꯥꯏꯐꯅꯕ ꯈꯟꯖꯕꯅ ꯄꯨꯟꯁꯤꯒꯤ ꯂꯥꯏꯅꯤꯡ ꯑꯣꯏꯖꯔꯤꯕ ꯀꯔꯝꯕ ꯑꯩꯍꯥꯛꯀꯤ ꯋꯥꯍꯩꯗ ꯇꯥꯌꯣꯅ ꯅꯍꯥꯛꯅ ꯂꯧꯕꯤꯈꯤꯕ ꯀꯥꯏꯅ ꯄꯥꯂꯣꯅ ꯊꯠꯂꯔꯁꯨ ꯂꯩꯍꯧꯔꯅꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯤ ꯆꯠꯂꯦꯗꯣ ꯑꯩꯗꯤ ꯊꯃꯣꯏꯅꯨꯡꯗ ꯃꯩꯒꯤ ꯆꯤꯡꯄꯨꯗꯨꯅ ꯆꯥꯛꯂꯔꯦ ꯋꯥꯃꯩꯒꯨꯝ ꯂꯀꯥꯅꯨꯡꯗ ꯃꯨꯠꯄꯁꯨ ꯉꯝꯗꯅ ꯃꯩꯔꯤꯁꯦ ꯄꯥꯝꯃꯨꯕ ꯅꯪꯒꯤ ꯈꯟꯕꯗ ꯏꯗꯣ ꯋꯥꯅ ꯈꯥꯡꯖꯔꯦꯗꯣ ꯆꯠꯂꯦꯗꯣ ꯑꯩꯗꯤ ꯊꯃꯣꯏꯅꯨꯡꯗ ꯃꯩꯒꯤ ꯆꯤꯡꯄꯨꯗꯨꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯕ ꯉꯝꯕ ꯎꯆꯦꯛ ꯑꯗꯨ ꯀꯔꯝꯕ ꯎꯆꯦꯛꯅꯣ ꯍꯥꯏꯅ ꯍꯪꯖꯕꯅꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯦꯔꯤꯒ꯭ꯔꯤꯐ ꯐꯥꯜꯀꯣꯟ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯄꯦꯔꯤꯒ꯭ꯔꯤꯟ ꯐꯥꯜꯀꯣꯟ ꯍꯥꯏꯕꯤꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯃꯤꯡ ꯂꯥꯎꯊꯣꯛꯆꯒꯦ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄꯁꯤꯡ ꯗꯤꯄꯛ ꯅꯤꯡꯊꯧꯖꯥ ꯑꯗꯨꯒ ꯇꯦꯖꯄꯨꯔꯗꯒꯤ ꯕꯤꯝ ꯅꯦꯄꯣꯂꯤꯌꯟ ꯑꯦꯟꯖꯦꯂꯤꯅꯥ ꯋꯥꯏꯈꯣꯝ ꯃꯉꯥꯜ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯑꯗꯨꯒ ꯑꯆꯧꯕ ꯋꯥꯏꯈꯣꯝ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯈꯤꯕꯁꯤꯡ ꯃꯊꯪꯒꯤ ꯏꯁꯩ ꯂꯧꯈꯠꯄꯤꯌꯨ ꯃꯊꯪꯒꯤ ꯏꯁꯩ ꯑꯁꯤ ꯁꯥꯐꯕꯤ ꯐꯤꯂꯝꯁꯤꯗ ꯑꯔꯥꯝꯕꯝ ꯖꯃꯨꯅꯥꯅ ꯁꯛꯈꯤꯕ ꯀꯣꯟꯁꯕ ꯏꯕꯣꯆꯧꯅ ꯁꯩꯔꯦꯡꯕ ꯑꯗꯨꯒ ꯑꯔꯤꯕꯝ ꯁ꯭ꯌꯥꯝ ꯁꯔꯃꯅ ꯁꯩꯔꯥꯡꯈꯤꯕ ꯏꯁꯩꯁꯦ ꯑꯃꯨꯛ ꯅꯧꯅ ꯔꯤꯃꯦꯛꯁ ꯇꯧꯊꯣꯛꯇꯨꯅ ꯁꯛꯇꯣꯛꯂꯤꯕ ꯈꯣꯌꯨꯝꯒꯨꯝꯅ ꯁꯛꯂꯣꯠꯄ ꯍꯥꯏꯅ ꯁꯨꯔꯃꯥ ꯆꯅꯨꯒꯤ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ ꯍꯟꯅ ꯏꯁꯩ ꯑꯁꯤꯕꯨ ꯅꯧꯅ ꯁꯛꯇꯣꯛꯂꯤꯕ ꯏꯁꯩ ꯑꯁꯤ ꯊꯧꯕꯥꯜ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯗꯒꯤ ꯃꯩꯅꯥꯝ ꯚꯥꯅꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯇꯥꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀ ꯇꯥꯃꯤꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯤꯔꯛꯏ ꯃꯊꯪꯒꯤ ꯋꯥꯍꯪꯗ ꯀꯔꯝꯕ ꯆꯍꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯋꯥꯔꯜ ꯀꯞ ꯀ꯭ꯔꯤꯀꯦꯠ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯒꯦ ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯀꯔꯝꯕ ꯆꯍꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯋꯥꯔꯜ ꯀꯞ ꯀ꯭ꯔꯤꯀꯦꯠ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯒꯦ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ 7630944377 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯅꯕ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯣꯝꯅ ꯈꯟꯕꯤꯔꯛꯂꯤꯕ ꯁꯨꯔꯃꯥ ꯆꯅꯨꯒꯤ ꯈꯣꯟꯖꯦꯜꯗ
Kon saba ibu chongna sairengba loinana isai sinongna Tony Ahibamna music direction pipiriba isai ni khoyum gumna chaklotpa taminase. 꽉 따기 공시